All Manipur Road Transport Drivers and Motor Workers Union na ngarangdagi sekmai area da panduna leiriba truck singda afaba thaknaba ising amadi chanaba seng hawai achathauna singba yenthokre ningsingba yai hokiba January tang amadagi Kuki singna National Highway number 2 Impal Dimapur lambida shutdown amadi economic blockade tawduna leiribani hojik senapati area gi ti kulen na chingba mafam singda Impal amadi Manipur gi chingi mafam kaya da puki da ba chana thaknaba polam kaya yawba loaded truck kaya panduna leiri matam kuina lasilakpa taragadi alu tilhau amadi nga yerumna singba polam sing patpa pumba yaurkani loinana ayingba ningtham thagi matam oibana driver sing awaba mayoknari asumna aningba pamba kharagi damak driver sing da awaba kaya thengang kaya da mayokna hankhre asumna chatharakpa sina Manipur gi sing amasum tamda tariba furup khudingmakki chana thaknabagi awaba mayokna danaba driver sing na honarakpani haibasi lamda masigi miyamna khangbiu Lambida nongmai kapsilaktuno driver soinai hanba imung manunggi nuksiraba macha masu nupi angang kaya kaina handuna hatkiba pumnamakse khangduna lakli haina All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Maitaina fongdorogli चावल दाल सब एक साथ में दे देगा अभी एक आदमी लेके चला जाएगा फिर मेकअप नहीं होगा फोटो तो आगे रखना पड़ेगा भाई नहीं दे देगा अरे वो कंपनी में मजदूरी करेगा तो सही है